Praise the Lord. I give Chingkengamba Horungbam, Yangbidiba, Kwaimeambo, Ebungo Jesu Christ, giving the Grace Addict YouTube channel Asina, Taram Oxeri. I coina Kayama, I coina prayer to we prayer to Zavamatam, the prayer gi answer laktaba. Aduga, I coin putting the confusion, Adum create Torok Pahibatare. I coida Charang Naba, I coida confusion lakba. Madudi. Aina nijeriba aina isorda hangjakriba aina prayer tawjaribase tasengnamak masi isorgi aningba oiramgadra haibase ingonda chingnaba lakpa adugumba kaya ama yaudaba nate aikhoigi irakta adum yauduna lai asigumbase yamna common issue ni haibatare aduna ngasi Mapu Ebungo wahaina kari hairi Mapu Ebungo aningbase karino Mapu Ebungo aningbagi matung in haijabasina karino haibana chingba ngasi Mapu Ebungo wahaina kari hairi haiba ikoi yangminasi aihak pathokcharake ahanba Johan padu mangagi pada tramari ahanba Johan padu mangagi pada tramari da smaina hai Ebungo mahaki mangda ikoigi leiba thauna adu asini madudi Ebungo mahaki ningba matung inna karigumba ikoina nijarabadi Ebungo mahakna ikoigi nijaba tabi Asidesida Mapu Ebungo wahaina haibase Mapu Ebungo aningbagi matung ina ikoina nijarabadi Mapu Ebungo na tabi siga tabi haibagi arthadi isorna answer pibi haibane khumbi haibane paukhum prayer dugi paukhum adu pibi haina haibane tabi adis ichamchamna taba khakta haibanate aikhoigi isorgi aningbagi matungina nida taragadi isorna tabi raroi isor se mana khumjalaga leramgani haibana nachade ko bible na siga takpi base bible na takpi budi paukhum pibi haibane Mapu Ebungo gi aningbagi matungina aikhoina nijarabadi Mapu Ebungo na prayer adugi paukhum pibi haibasinida adubu yamna akoina hangbajaba wahangdi Mapu Ebungo gi aningbase karino Mapu Ebungo gi aningbase karino haina akoina changsandri ngaida Mapu Ebungo gi aningba natabasina karino haibase akoi khangminasi akoi James ki lyric akoi hangdokminasi James ki lyric ki chapter 4 James chapter 4 verse 3 da akoi Manipuri da haragana Jacob pundu marigi pada ahumda asumna hairi Nakoina nijay adubu phangde maramdi nakoina nakoigi ithak irangda lana sijinanaba nijay asine jinausing aikoigi ithak irangda lana sijinakadaba haibadi aikoigi self pleasure isagi pleasure isagi aningbagi matungina aikoina hekta nirakpa matamda aikoi nijaragasu phangde haiduna bible na takpiri maru oina asise isorbu thajadaba non-believer singda hena thokali haibasine maramdin isor masak khangdaba mioi singdi aseng mapu kanano haibase masak khangdaba mioi singdi Mapu Ebungo gi nature Mapu Ebungo gi aningbado khangde haibasine maram aduna Mapu Ebungo gi aningbado khangdaba gi maramna aikoi gi aning apambada hekta Mapu Ebungo da nijaba matamda prayer adugi answer se laktaba aikoina nijaribado phangdaba asi adum thoklaga lei haibasine aikoi bible nasu hojikta takpikre Jacob pandu mari pada ahumda James chapter 4 verse 3 da yam mayek sengna takpire ado aikoi hojik yengminasi aikoi isorgi aningbagi matung inna niba taragadi soidana phangani haiduna aikoi ahanba pajakiba ahanba Johan pandu mangagi pada tramari da takpi khibagumna aikoi isorgi aningbase karino haibase se aikoi isor thajakraba isorgi macha oikraba aikoina khangdaba yadraba yamna maru oiba concept ni haibasine sinausingda aihangna ngasigi video asida khanghanjaning libase aihang Mapu Ebungo gi wahema dum pajarake asi scripture bu interpret tawi scripture gi paukhom su adumak pi haibasine aihangna tawjari base aihaki haijal singjaba extra concept additional knowledge hapsel laga semjan sajal laga panghai haibado oidasanu Mapu Ebungo gi wahaina isa gi paukhum haiba tare asi Mapu Ebungo gi wahaidage ikoi phangminasi haibasine sinausingda haijaning base ikoi Romeo pandup trani thoigi
pada amaga aniga akhoi paminasi Romans chapter 12 ki verse 1 ga 2 ga da kari hairi haibase akhoi yangminasi Romans chapter 12 verse 1 da sumaina hai maram aduna ichilinausa nakhoina nakhoigi hakchangbu ahingba asengba amasung isorbu pelhanba iratpot oina kathoknaba isorna chanbibagi mapalna aina nakhoida insinjari masi nakhoigi damak achaba thaugalni hallelujah asi nakhoigi achaba thaugalni asidai achaba thaugalni haibase karino thaugal haibase karino sengna haibda aikoina ministry haina hairise akoina ka ministry tawribase asigi ministry sibu akoi Manipuri da thaugal hai akoina tawriba ministry se Manipuri lon da hai taragadi asi thaugal hai aduna sidai sida palliba thaugal asidi aikoina church ta tawriba aikoi mayam punjalaga tawriba ministry asigi ministry sidi haibanate asidai sida haiba ministry sidi aikoi nang aina tawriba personal ministry asine personal ministry haibase karino personal ministry haibase mi kayama involve tawbaki darka hoide individual nangondagi hawgadabane aingondagi hawrakadabane hairiba ministry ase hairiba thaugal ase si matau karamna oigadabano sise hakchang se ahingba masung asengba iratpot oina kathokpaina hairi se sida hakchang se asengba amasung ahingba iratpot oina kathokpase karamaina katkadawrigeba asi hairayna nang aigi hakchang se sungseng sengdre nang aigi hakchang se amotpo oire ahingba oidre asi bangakta oire haijabana chade Mapu Ebungo yi wahaina asidai sida aikoi hanjana thengnaba lei ani suba Korinthia panduk manga pada kunmathoi aduga Ibria panduk taragi pada tramari dasu aikoina thengnajai madudi nang aigi hakchang sidi nang ai sidi Mapu Ebungo na senghan bikre Mapu Ebungo na dharma chenba amani haiduna sintha bikre haiduna Mapu Ebungo yi wahaida atop jaga dasu kayama pandana lei asigi matang dati wahang hangningai leiti haibasine 100% confirm ni nang aina Ebungo Jesu Christa bu kanbiba mapuni haina hek pu thaja khraba mikupta naha ga se dharma chenba asengba kanbi khraba yamna holy blameless ado ohen bi khre haibasine adubu hangba jaba wahang adudi asidai sida Romeo pandub antrani thoigi pada amada takpiriba hakchang se ahingba amasung asengba iratpot oina kathokpa haibasine asi matau karamna aikoina kathokadawribano aihak example ama pijage karigumba nahak se police inspector ama oire haina laurasi adu police inspector oiraba matungda nahakna chatkadaba khongthang ase police inspector ama oina chatkadabane hana oiramba police oidringaida huran chinthi tawramba phattaba lamchat chatlamba adugumba lamchat to chattabida police inspector amana chatpham thokpa achumba lambi aduda chatpa hawro haibasinida maramdina ha police inspector ni police inspector amana tawpham thokpado tawviro sine nahakna hujik amuk huran bagi thabak tawba taragadi police inspector amagi thabak natiba ko huran ba haibase huran ba phaba dune police inspector gi mathau dangde matau asigumna nang aina Ebungo Jesu Christa bu kanbiba mapuni haina lausenjaba matamda nang aigi hakchang ase nang aigi thawai ase nang aise 100% purified to be kramne 100% sanctified to be kramne sengdok pi kramne asengba amakpa maphawa lehen bidrabane Mapu Ebungo na anauba saklon ama Ebungo mahakna pibirabne nang aingonda adu oiba taragadi nahaki anauba saklon anauba identity asidesida aikoi chatpa hominarasi haibasine chino sigesida Bible na takpiri basisu adune Romeo pandup trani thoigi pada ama Romans chapter 12 verse 1 na takpiri base nang aigi hakchang se asengba ahingba iratpot oina kathokpa haina haibase nang aidi asengba ahingba ohen bi kravne asengba ahingba iratpot odo nang aigi hakchang se ohen bi kravne adubu nahak ta sengna mak asengba hingbagi lambi aduda chalibra haibasine aduna isi naw seng ngasi nahak na karigumba nahak ase asengba achumba oikhre haina khangna aran ba lambi da chatpa oi taragadi nahak na chaliba lambi ado
nahaki asengba identity nahaki asengba lambi ado natti haibasine nahak police inspector oiraga huranba amagi lamchat chatpa taragadi nahak na chatliba lamchat ado police inspector ge lamchat natti haijaning si nause aduna nahaki achumba identity du da nahak chatre nahaki achumba identity du de nahak police inspector ni police inspector amagi ithaudang de huranba bu phawani huranba natte matau asigumna nang aigi asengba identity di asengba achumba pap chendraba mioi ama oirabane pap chendraba mioi ba ama oina pap ki lambi da adum chasan basidi nang aigi asengba identity gi mayok tani haijaning ai chinausing aina ngasi phattaba lamchat ama chalu matamda tawriba lamchat ado ai nate aigi asengba identity do nate aigi asengba identity do de phattaba lamchat to chattaba asengba achumba lambi da chatpado aigi asengba identity ni chinausing masi Mapu Ebungo gi aningbane ngasi aikhoigi ichinaw kya amana nisha chaduna yu thaktuna churup thaktuna kwa chaduna khaini chaduna ganja thaktuna phattaba lambi da chattuna phattaba cinema yengduna oktabi gi lamchat chattuna kya ama leire mama mapada taksi kasi bebhar naidaba wahi wata aduga amaga nungsinaba leitaba asi khuding makse nang aigi asengba identity dagi lakpa nate ichinause nang aigi identity dudi nang aise Mapu Ebungo na 100% senghan bikre 100% asengba iratpot ohen bikre haibasine ohen bikraba asengba iratpot aduda aikoi chachara si haibasine apostle Paul paukhon chatpa Paul na Romeo paduptrani thoigi pada amada aikoi da takpi base masine asine aikoi gi personal ministry achaba thaugal haina sida hairi base aikoina akoigi hakchang ase asengba ahingba amagumna aikoina Mapu Ebungo gi mamangda puba matamda masi isorgi yamna penba isorgi isorna aikoida pibiba achaba thaugal adune chinause asigi thaugal je aikoina phajana tawdaba matamda atop aikoina church ki thaugal oigera thajidaba mising da Mapu Ebungo gi wahai haiba oigera khuding makta kaya mahi yangadaba mande haijaninge maramdi haiba personal ministry dagi khuding mak lakadaba ngaktane church ki ministry oigera isagi atop ministry bu oigera asi khuding mak se aigi personal ministry sida aina chattaba taragadi atop ministry ai karam haina lamba ngamgani karam haina mahi yangani makhatana ihak pajarake aikoigi Romeo pandup trani thoigi pada ani amu pajarake ani da sumaina hairi aduga taibang pan asigi sakon logano adubu nakhoina afaba lausin bayaba mapung phaba isorgi aningba karino haiba chang yengnaba nakhoigi pukning nauhanduna nakhoi sakon ontho hallelujah Mapu Ebungo na yamna sengna Mapu Ebungo waisina yamna sengna ikhoida takpiri madudi aikoi taibang pan gi oiba sakon logano haina taibang pan gi oiba sakon sidagi aikoi pukning hongo haibasine sina takpudi nang aigi mind nang aigi pukning se renew tawthu haina haibane nauthol haibane bako Mapu Ebungo gi waina haibase taibang pan gi sakon haitaraga taibang pan gi pattern taibang pan da aikoi gi worldly pattern taibang pan hingnari ba mong sidi nang afaba taw afaba fall phangani phataba taw phataba fall phangani do good get good do bad get bad haibase do good get good do bad get bad asi sine taibang pan gi pattern de nahaki self effort ta completely depend taw base taibang pan gi pattern ne adubu Mapu Ebungo gi pattern adudi adunate Mapu Ebungo na pamba dudi nangna tawzariba nahaki self effort ki mapal na nahak se dharma chen ba oirak panate nahak se dharma chen ba Mapu Ebungo na ohen bikhi maram na nahak ado nahak afaba thabak tawrak tori bane si nosing adune isor gi pattern side nahak ki performance na mamang thade haiba isor gi performance na hana mamang thagani adugi maram na nang aigi performance follow tawrak tori bane ba nang agi performance mahai oina yalak tori bane ba asine Mapu Ebungo gi pattern ase asine taibang pan gi pattern sidagi aikoi sakon ontho u haina haibiri Mapu Ebungo gi wa haina haibase taibang pan asigi sakon loganu haina hai taibang pan bagi sakon ase lobagi mahutta aikoi pukning nauhanduna aikoi
Mapu Ebungo gi aningbagi matungina sakon lau haina hai sida aina ichi nau singda haijaning basidi isorgi oiba sakon adudi nang aigi lifestyle se onthok pasine nang aigi lifestyle se onthok pa haibadi ngasa haija khare Romeo Pandup ni thogi pada amada haikibagumna aina ngasi nisa chaduna aina ngasi aigi hakchang se manghandagi hakchang mangba yaba aina nisa chaba thakpa tawba taragade isorgi pattern nate basi se ko ichi nau sing nang aigi asengba identity nang aigi asengba chumba sakon adudi nang aise senghan bi khrabne isorna Jisu Christa bu hek thaja khiba mikup adudagi nahaki ayol aran loina ngakpi khrabne nahak aran khubam phanglaba mioi ama oi khrabne hingbagi lairik ta nahaki minga do lai khrabne hingbagi lairik ta maming lai khraba nahak na hingbagi lairik ta maming leitaba amagumba mioi amagi lamchat chatpa adudi Mapu Ebungo gi aningba natti haibasine ichi nausing maram aduna Mapu Ebungo gi aningba se karino haibase aikhoi gi personal ministry asidagi aikoina utpa Mapu Ebungo gi aningba se aikhoi gi personal ministry asidagi aikoina practice tauba aikoina personal ministry asida Mapu Ebungo gi Mapu Ebungo na aikoi onthok piba achumba identity Mapu Ebungo na pibiba achumba identity asida aikoina walk tauba aikoina chatpa asine Mapu Ebungo gi aningba se marmaduna ichi nau sing ngasi aina ichi nau sing da haijaning basidi Mapu Ebungo gi aningba se karino haibase aikoi yam sengna khangminaba amada change Mapu Ebungo gi aningba se aikoina khangba oiba taragadi aikoina nijaruba khuding Mapu Ebungo na pibi gani haina ngasai ayangna pathok jagre adubu amuk aina pathok jaghiudo James chapter 4 verse 3 da haibado Mapu Ebungo gi aningba gi mayokta aikoina prayer tawba matamda Mapu Ebungo na adugi pakhumsu pibi de haina hai asine ichi nau sing aikoi Mapu Ebungo gi aningba se khangminasi Mapu Ebungo gi aningba sidi taibang pan gi pattern da chattaba Mapu Ebungo gi pattern da chatpa Mapu Ebungo na nang aise senghan bi khogi maramna Mapu Ebungo gi achumba lambi du da aikhoina chatpa asengba gi lambi adu da aikhoina chatpa nang aigi hakchang se asengba irat pot ohen bi khibagi maramna nang aigi hakchang ase aikoi asengba irat pot oire haibase aikoi practice oina tauba haitare practice tauba haitare nang aigi hakchang se ngasi aina karigumba nisa ama hek chaningro adu oitaragadi nang aina khangadaba se heis aigi hakchang se di already Mapu Ebungo gi asengba irat pot oi khrabne adu oitaragadi aina ngasi si cha taragadi asi asengba irat pot oi bagi lichati natre ko haibase aikoi gi pungning tatna khanjaba haibatare aikoi gi khongthang khuding makta nang aigse asengba irat pot oi khre haibase aikoi khangminaba darkar ta ichi nausing thawai da nang ai khuding mak sengbi khre adubu hakchang sisu Mapu Ebungo na asengba ama oire haiduna ngasi lauthok piri ichi nausing aduna asengba sida aikoi chatminasi asengba achumba Mapu Ebungo gi aningba sida aikoi chatminasi adu oiba taragadi aikoina haijaba ningjaba nijaba khuding mak Mapu Ebungo na already pibi khre haibasini hallelujah ichi nau sing aroi boina ichi nau sing da ayang na hangjaning ba wahang adudi naha ngasi su Mapu Ebungo da tatna adum haijaribra aduga paukhum di phangdaduna leiribra natraga Mapu Ebungo gi aningba naha ki punsida karino haidna khanduna leiribra ngasi ase achaba numit ne ichi nau sing naha ki achumba identity naha ase kanano haibase munna khangaga naha ki achumba identity duda chatpase ngasi se achaba numit ne ichi nau sing tabiriba yengbiriba khwai mayambo Ebungo Jisu Christa gi mingda hen marang kaiba bor phangbo oirasanu amen god bless you